Chinland Council amadi Chin National Front Army the Union of India ki saruk oinaba pau Twrmle. Mizoramgi Rajya Sabha ki MP K Banlal Benana mamangi chayolda Myanmar lenga ki Chin state ta chattuna Chinland Council amadi Chin National Front Army the Union of India ki saruk oinaba invitation Twrmle hairi. Hiram asigi matangda the Hindu Pausegi report amagi matung inna Mizo National Front Rajya Sabha ki MP Banal Venana Hiram asigi matangda hairaduna mahak haukiba February 23 tagi Myanmar da laiba Chinland Council ki office amadi camp sing da chatki hauzik Myanmar da laingak ama laitaba asi yenglaga Union of India da tinnaba khangalam khibani Mizoramgi MP asina makha taraduna hai mahak ki Myanmar khongsat asi Mizoramgi Governor BK Singha amadi Assam Rifles da pau piramlaga chatpani khongsat asigi matangda Union Home Ministry amadi External Affairs Minister dasu pau asi tamlagani haina phongdorakli nakal amaromdana National Media Deccan Herald da phongba pau amagi matung inna haukiba February 23 ta Mizoramgi konung Aizol da Myanmar Chin State operate tawriba rebel group sing amatoina punsinnaba agreement ama Mizoramgi Chief Minister Lalhouba Anigi saruk yaduna pangthokre haiba wafam thorakli Khutyek pinaba thauram aduda Chinland Council gi lusingba sing amadi Interim Chin National Consultative Council gi lusingba singna Chin National Council gi makhada amatta oina punsinnaba agreement sign tawna khi hairi atopa laibak amagi legal group singa Mizoramgi Chief Minister Lalhouba ga taunariba thawong asi Central Laingakna ayaba piraga tawribra haibadu haujiki oina khangba ngamji haina phongdorakli Panbayai Mizoramgi Chief Minister Lalhouba na haukiba chahigi September da US da chatuna Mizo Chin amadi Kuki ki oiba nation ama sembagi warol thamkiba laikhrabani amadi masida center nasu karigumba wafam amata thamkhidabani